Ahn Pao IDP Singh Yaifan Prime Minister Madi Union Home Minister na Tumba Chava Kangana Kan Honari Haina Hanagi Safe Minister and Biran High High. Plastic season of a Mui Bamadi, a Koi Privum that Kaiter Liver Singer say, Nak Talk Minaba Tutai Haina, Forest and Environment Special Secretary RK Emerging High High. Krumjiri, Ming W. Singh Taramoxbol and a Pop Center Pizri. IDP Singh Yaifan Prime Minister, Union Home Minister na Tumbasava Kangdana Kan Honari Haina, Lising Masamapol Humudra Mangada, Congress ki Lengak Matam the Prime Minister Wikiba, Indira Gandhina, Emergency Thamduna, Democracy Madimio Bagi Hak Kongauna Kibagi, India gi Prime Minister Modi na Iba, Emergency Diary Koba Larik Ama, Nasi Tambal Changnel da Fongbagi Toromda, Hanagi Safe Minister and Birena High Crep. Hanigi Safe Minister and Birena Madi BJP Manipuri President A. Sardana Larik Pongkiba Toromada, Hanigi Minister Govindas Kontozam, BJP spokesperson MLA K. Sibomcha, BJP Manipuri Vice President O. Lukoya Madi and Nimbasna, Toromapusing Oike. Hanigi Safe Minister and Birena Lisingam Samapol Humudra Mangagi Emergency Edu Amambagi States Amane. Adugumba emergency du India da amuk hanna thoktanaba India gi miyam da awareness pinanaba democracy bu Congo inadanaba miyobigi hak kannaba iba larik ni lising ni kungahumdo gi megitang ahumdagi Manipur da thokleba irang asina awaba nanglaba IDP singi yaifanaba Prime Minister Union Home Minister na tumbasaba khangna kan honari Asida sunatana Maitegi Grove, Nagagi Grove, Kukigi Grove Sing Kauduna, Wari Saduna, Mausagi Punsida, Hanzilana Navakan Honari. Atubu Matamda, India Langak Amadi, Manipur Ladiba, PR Langak Asina, Yamna Positive Oiba, Ohong Bakara, Lakani Taze, Listening Taraga Taritagi, BJP Langak, Lakpadagi, Apomba Amakak, Pomliba, Adu Cancer, Tadanaba, Patanaba, Ondanaba, Nai. Halubadagi, Saina Aduni, Equiningasi Fangliba se, Nai Singadu, Fazana, Metholabadi, Haksang Fawa, Sakaba States, Ama Orekaduribani, Nasi, Mizoramgi, Minister Amana, Myanmargi illegal immigrant, Sings Amadi, Yumthang Naba, State Singi, Sanglakpa, Mitop Singna, Mizoramasi, Crime State, Ama Ontokle, Haina Fongdopole Crep, Listening Taraganipal, the BJP, Lenga Asina, Asigumba, Miyamasi, Sengdok Naba, Hotnadun Lakli. Lari Haiba Manba Karana inclusiveness Oiba Kara Watli Hariba Adu Moirangda Sariba ethnic sparks asina BJP Lengak ase inclusiveness Oi Haibadu Mayak Sang Natak Labani Haike Apumba Maka Pomi Budo Cancer Tadana Patabo on the Rabana Nai Hantu Bagi China do Naquin and a Sikitan Pangis. Hanagi Labation now Kananda the trust of way out there. Inclusiveness. Like Shuhaiba Manba, English Krangang Bakangun, inclusiveness, what Lihai. Manipur Leramiba tribe Kuntragani Toy Hundoi, Punamapo, Akoigi Manipuri, Jati Niana recognition Piriba, Sangai ethnic park, Semdana, Yum Kuntragani, Toy Jati, Kuntragani, Toy Hundogi, Sadana, Yum Kudingi, Mamagi identity Pian the Natori, inclusiveness what Lay. Karamba inclusiveness no winner Pamigo. Sugamba apik Zati Mayam the Pulaga by Koi Manipur neighbor. Shida Dum Sanga Igaloina inclusive Neana, Bodkan and Nabagi politics to Koi parties in the party the Madu. Late Amamba he says Amakan in 1975. Madu Amona Barasida Lakanaba Adugi awareness to Ningasi parties in the party na Prime Minister Narendra Modi Jigi Makara Mayam the awareness Piriba Adugumba Democracy Kongaunaba Mubigi Kongaunaba Shingo. Taudana Bahadan. Hanagi lady Asian Basungi Lane, Aduga, no Balak Basun systematically, constitutionally. Aquinium Sumnator we never use force. Atuamatam the highly, we am a positive way, but development Kara, Baras Sakar Dagi, Amadi Manipur Sakar Dagi, Lady Piargi, Sasan Sidagi Lakanena, Itazi.
BJP Manipur Pradesh ki President A. Sardana ngasi phongriba lairik ase India ki mipum kudimakna paba yamna darkar lei BJP na Sangvidhan Hatya Divas haina pangthokliba masigi nunggi oiba warul sing lairik ase de loina yaure emergency matamaduda RSS khak natana India ki masak nairiba political party kaya gi mioi sing jail da thamkiba kaya yauri mipum kudimakna lairik ase pabiyo medina review haike lairiba ngasigi Bharat ki haugalaiba nahasing amadi Bharat ki nagrik kudingmakna hairiba lairik ase tasengna pabiba yamna darkar lei haibasini aina tamjaningi badi aikoi Sangvidhan Hatya Divas haidana Bharatiya Janata Party na kari damakta numit ase pangthoklibano haibagi nunggi oiba wakhalol punamak haibasida yauragani hairiba emergency ki matamduda supnagi aikoi lairiba aikoi RSS haidana yamna toina palliba RSS natab lairiba Bharat ki lairiba masak nairaba political party ki leaders singna chingba mayam amaka hairiba sida awaba taadana jail da leigo mayam amaka yawi lairik asina iriba se ngasi phawbada pirammiba yaurammiba mayam singa sida yengba matamda aikoi praja khudingmakna yamna khangningba na langtak nagani Plastic season of a Muiba Madia Koi Pibum that Kaiter Libasings as say Ngak Tok Minabamatotai Haina Forest and Environment Gay Special Secretary RK Emergentna Ngasi Ending Plastic Pollutions Habitim the Satrapa World Environments Wikamadi Lenina Ngasi Run with Joy Run for Green and Clean Environments Haiba Pauzel Puba 15K Runs Koba Lamzilama Singamakong the Leba Kraida Complex Tagi Lamtabagi Tom the High Department of Environment and Climate Change na Sindana Pangthokpa Lamjaladu Lelong Sijing Power Selaba Matungda Amuk Halaktuna Kraida Complex ta Lanthongbam Oike Lamjaladu Manipur Police ki Officer Singh Dr. Amadi Naha Singh Yauna Miyoi Hompurom na Sarugya ke Special Secretary Forest and Environment RK Emergent na Makataraduna Ending Plastic Pollutions Haiba Handak Sahigi Timasi Mai Paknanaba Government Lebak Miyam Punna Saruk Yaminarba Matamdada Plastic na Tungda Mga Lakadaba Kayadigi Ngakthok Minaba Ngongani Habi Wakalolda Sangsalakpa Tabak Thoram Singi Manungsanna Miyam da Pauzal Piba Lamzelne Masina Miyam na Plastic Sizinaba Mioiba Ekoida Amadi Akoibagi Kalda Kaiter Libasings Ase Ngakthok Minaba Amadi Mapam Sana Sizinaba Loisenbagi Wakalol Sings Adupuna Laiminaba Tangai Fadi Haike Microplastics everywhere, even in the air that we breathe, or in the water that we drink, or in the food that we eat. See, this is the essential labor. Masi khara makai koina handana ba tahudrak with the reduction gi reduce aduga recycle aduga proper management se tahudrak di koi gi tungda lakadoriba koi gi environment koi gi ecology even wildlife ta different ecosystems lairiba even wetlands. See, this is the achauba amang bama haidi khudung thingai oibama lakani aduna mayam punna koi gyan taminaraga ngasigi sigumba marathon jina awareness mayam da pibi rakanda masi koi each and every individual gi koi gi magi thodang do pangthok minasi haibadu adugi matang dani haidana thamjage Environment and Climate Change ki Director Dr. T. Brijakumarna Kanarba Plastic Sing asi Sizinarba Matungda Mapamsana Hundoktaba Kaya Sina Isingda Akoibada Amadi Food Chain da Pirakleba Saiteng asi Malem Pumbada Pirakpana World Environment Day Thorams Pangthok Nariba asi Manipur State ki Oina Thaboma Masupna Jungitang Amadigi Hoduna Jun Kuntra Fawa Pangthok Nabagi Tongan Ba Thabak Thorams Kaya Paikat Pagi Manungsanna Miam de Hen Awareness Pinanabagi Pangthok Thoromani Haike अखोगी स्टेट लेरिबा सेलेपुंग अखोगी टूरिज्म ग्रुप सिगा लोनेना नहा अखोगी मैराथन चेनबा अखोगी लेरिबा टीम सिंग स्पोर्ट्समैन सिंग मैम सिंग लोनेना अखोगी ngasiगी मैराथन जे अखोना मयामदा रन फॉर एनवायरनमेंट run for bid for plastic pollution and अखोई मिंग दा अखोना मयाम खोलाम पीबो सेनमिना बनमिनी अदुना मसिगी सेलिबसी मसिन ताकपदे अखोई अमुतंग मसि यारगदी अखोई अखोइना इसा इसागी लेवल दा प्लास्टिक सिनबगी चांगजे हंदा हल्लाबा अखोइना अखोइना डिमांड से हंदगर कांददी ऑटोमेटिकली प्लास्टिक पुथरोपसिसु हंदरकने हाइबो अखोइदा अदुना याम अखोई तंगाई फदना अखोइना सिंगल यूज प्लास्टिक एना अखोइना अमुतंग सिनर हुंजग मखलि प्लास्टिक से मसिमदे अखोई हारिबा नुमिसे अखोई तोथुमिनरसी यारगी सिनरगुमसी अखोई साइटगी सान डिमांड साइड मैनेजमेंट एना अखोइना इसा इसाना सिनबजी हंदरकांदा
production so handra kan hai wakhalon jira koina plastic ki pollution je amuna khoi gi malam se lehendra bhona chi ena ma ki ngasi gi marathon ga amari ne apil pizadi mayam Manipuri miyamna huzing Manipurda mara setpa lenga ama pamli adubu miyamna pamli ba mara setpa lenga adugi mayokta Congress na election ama pangthoksi haibasi assembly dissolve tobuduni ngasi miyamna pamdraba PRC loktholaga mara setpa lenga ngama semna ba kanna honari miyamgi ihul khangna BJP na thabak tawgani haina BJP Manipur Pradesh President A Sardana ngasi thambal sangnel da pangthokpa paumi sing unabda haikre President Sardana makatana lising masamapol humudra mangada emergency lauthokiba se yamna maram chadaba internal disturbance khara leire haijilaga amadi sajinaba pau khara semjilaga Matamaduda Congress lengakna yamna topham thoktaba miyamgi democratic rights matpa emergency se lauthokibani handak Manipurda Sangvidan Hatya Divas BJP na pangthokliba sida MPCC gi press conference amada maram chadana puari neinadaba BJP karma matamda horaki haiba mariksumna khangdabana maram oiraga lising masamapol humudra manga gi emergency adu BJP na irang horopadagi lauktokibani hairiba adu aranba yumpham yawdo wafamni BJP haiba party asi karma matamdagi linkhatki MPCC gi lusingba singna mamutana khangmo thautai Janasangha amadi RSS na matamaduda laiba aduge economic condition culturally politically socially matamaduda kaitharakliba mangtharakliba adu yenglakanda aikhogi lusingba singna leader Nava Drimant haiba ihoma Gujarat gi horaga loinana Bihar da su hoki However, Ihoaduda Tongan political parties sing Yauki Congress na BJP da SARS Tauliba Adu Matamaduda BJP India da Latri BJP di Lising Masamapal Marpuda Linkalakibani Batia Jana Sangha Haiba Party Amadi Lay India da Labour political party Kuding Maki Lusing Basimbu emergency gi Mingda Fazinduna Thamki Lunana Manipuri su emergency gi Mingda Mioika Fazinki Masida Sunatana Paumi Masing Saniga Yangkai Muk Paduna Zelda Thamjin democracy bo machin men ki haikhe Gujarat na chingba Bihar na chingba tongan ba state chinga haugiba movement singa do kari gi damakta no haiba taragadi Bharat ki lairiba praja singi social status political status economic condition haiba mayam singa se masingak na nabo honarakpada haurakkiba adugumba ihawado maduni haidana ai mayamda thamjage aduna Bharatiya Janata Party 1975 ta Bharatiya Janata Party poktri aduna MPCC gi miyoi singna Bharatiya Janata Party 1980 da pokpani aduna adugumba emergency gi matamda Bharatiya Janata Party bu charge taunana bo hotnariba adugumba potsat singa do Bharatiya Janata Party na ngasi bawbada laibak irang thoknana ba karigumba khongthang amata thanggiba leitri Bharatiya Janata Party na popular government ama purakna ba koi hotnari praja singi ihulda Bharatiya Janata Party thabak tawgani haujik election gi khannabagi matam natte santi gi wari sananabagi damakta aikoi process tawriba progress la ibas daisida mai onjin birakanda Manipur gi representative amamam oina Manipur da laiba adugumba political parties singna support tawrakanda Manipur praja gi pulse si yengakanda aikoi thabak tawnana ba hotnamina si aduga BJP gi manungda unite oi natraga oi de haibase tapna aduma khangakani achumba haibase slow and steady win the race haiba malai ano sungsoi soidana aikoi mayam ubirakini ado matamdo aduba hogi aikoi ngaiminaras Federal Students Organizations Kanglai Fox Fesok na sinduna Bit plastic pollutions haiba hiramda World Environment Day lising kunga mangaga marilena pangthokiba third state levels painting competition gi tongan ba category singda makomathang takraba mairoi singi manamathum enthopugi thoram ngasi Manipur Press Club ki thangjing hall pangthokre manamathum enthopugi thormaduda DM College of Teachers Education ki principals in charge Dr. Konika Khrai jamna World Environment Day gi thoram June mangada miyamna palan tawkrabasu phesokna sinduna mahiroi singda plastic tagi thorakpa pollutions karamna thingani haibasida mahiroi singga painting competitions ama sinduna tungi yumbi orakadoriba mahiroi singda plastic seasonabagi amangba sings khanganba simak thagali
plastic things akoina sizinaba lorba matungda karamba mafamda hundokani amadi lamram asidagi single use plastic pu mapung phana muthatkani haibasi akoi punna khangminaba matam oirabani haike masi akoi hawrakiba big liba yamam singse we are going to the pillars of the nation, pillars of the world. Why not? Let us give a little bit hope to them also. I go in a lady environment. I see a boy hanging, but I'm going to chat kitty. I do. Makoi, Humber Libani. Prithivi say Makoi or Yoga Libani. I don't know, see Arnold sing now. Karabaki Prithivi. I could get a man see the gift for Pina Puri, but no, I do. I don't want to come about the Manipur Pradesh Congress Committee ki miyang makada Caesar Eye Care Foundation ga kusam naduna Oinam Block Congress Committee amadi MPCC gi Dr. Sel ga punna sinduna lem namit lang bagi kem ama ngasi pangthokre Oinam Kendra gi kaino Thongkong Community Hall da Legal Department MPCC gi convener like Tonjams Brojen gi lamjing makada pangthokiba camps aduda Oinam Kendra gi tongan ton mafam sing gi lakpa miyam na surga ki ngogdongs amadi diabetes na maram oiduna Thoanba mit naba mit ki pressures wangba yauna makal kyage mit ki anaba sings lang bagal wenana anok ahomba mamal da fangan ki Toromadu mari lena MPCC president ke Megacendrana Kanglu ki irangna awaba nanglaba miyam amadi lairaba imungi miyam da hospital da satuna langba ngamdraba sings amadi selgi awaba nangliba masigi yenglaga kyamasi pangtokpani financial crisis athoklaba Manipur gi miyam na nangliba awaba sings asigi damata Manipur gi mapam singda koina satuna matam gi ana langba yauna makal kyagi kyam leptana tawkigani haike meat ki kem adigi eye ki kem amasung tongan ba health kem mayam ama series of program hoi pangthokpa horai amasung akhoi gi flood na sohallaba violence na sohallaba akhoi gi senthum gi fibam phataba mafam jingsida akhoi gi lairaba praja singi damakta khalakan dai khoina series of health camp se pangthok chabani matung da su akhoi mafam singda akhoi gi doctor cell MPCC amasung tongan ba akhoi gi frontal sing tawakanda jaga sing ta pangthok chagigani International Day Against Drug Abuse and Illicit Trafficking 2025-26 ki saroma oina school gi mahirui singda mayai kaba drug tagi karamna ngak thokani haibi matangda puduna lakpa awareness program gi saroma oina singzamai mathak songtham lekaida labor state level coordinating agency SLCA Manipur amadi Thobals Wangbals mayai lekaida leiba rural voluntary organization RVS na rentoba iramdam ningol yaifakols Anina punna sinduna mahiroi singi oiba symposiums ama khangabok ta leiba Camp Bloomings Higher Secondary School da pangthokre breakings the trend prevention treatments and recovery for all haibatim da pangthokiba symposiums adu hawdopagi thoromda Camp Bloomings Higher Secondary School ki principal Dr. K.A.S. Roman Kumar Malengmanbi Devi State Level Coordinating Agency SLCA gi Director Ahibam Jantikumar Field Officer Mongjams Ranjit Amadi Iranrai Wangbal ge Project Coordinator Kaidongbams Malemnganbina DICE members sings oina saruyaki amadi symposiums aduda mahiroi marfudra romna saruyaduna mayai kaba drugs ka mari leinana tongan ba topic tarada wangangke Khangabokta leiba Sur Hospital ge Marirak Suba Foundation de gi mangoinana District Blood Bank District Hospital Thawalga punna khusam naduna ngasi nomagi oiba blood donation camp ama Sur Hospital Khangabokta pangthokre camp aduga Marilena Sur Hospital ge proprietor Dr. Laisram Somen Kumar na landwamasida igi awatpa leiduna miyamda awabaka mayonarba sidagi karamakai menkatpa ngamnanaba amadi Gaini da su ige darkar oibada kudong sawa pinanu panam na kemasi pangthokpani haike
With the plastic pollutions haiba them galuina District Health Society Thawal nasu World Environment Day lising kunga mangage thorom ngasi CMO complex Thawal da pangthokre. Chief Medical Officer Thawal Dr. Y Nokul, District Acts Controls Officer Thawal Dr. Y Bijendra Amadi, District Malaria Officer Thawal Dr. L Lalit Kumar Singhana atoiba mithunglan sings oidona pangthokiba thoroms adugi saru ama oina staff singna CMO complex da social service Pangthopal Lunina Uzar Kasutaki. Chief Medical Officer Thawals Dr. Y Nokul Singhana, CMO Office Complex Thawals Asi Plastic Free Zone Campus Ama Wenanaba Hotnabada Campus as the Labor Tuan Department Singi Staff Singna Support Tonanaba Haibagalunina Tuan Bob from Kasutamki. Thawal Forest Division के मियांग मखादा कैरक वाउगाई जिला परिषद के मेंबर सलाम दनबे लुवांगना सिंधुना एक पेट माँ के नाम 2.0 के मनुष्यना कैरक वाउगाई सेराउसिंग्स अमदी वेफेलो फार्म के अकोइबदा मास्ट्री प्लांटेशन की थोरममा ngasi pangthokre tormaduda Chief Conservators of Forest Joy Kumar na Van Mahasov के मांगोइनना Kaira Wagwai Zilla Parisat ki members in the Sinduna District Administrations Kaksing District Police Kaksingi Mapam Asiga Koibida Leriba School Singi Mayru Sing Club CSO Amadi BLF Singna Saruyaduna Uthabagi Torums Pangtopasi Asubomai Pakpani Miamna Uthabagi Hainabi Tamduna Umang Yokatuna Umangdagi Kanaba Logadabani Haiki Mana Makataraduna Karungpat ki mafam asida tongan tongan ba makhal gi malem gi atang ba lamlaki usek sing taba maramna Karak Wagwai Zilla Parisad CSO amade lamdamasigi miyamna bird sanctuaries gi mafam ama oina lauthong ba hairakpadagi lauthong ba khonari haiki tarmadu Chief of Forest RK Amarjit DFO Thawals Zesilis RO Headquarters Dipayauna Forest Department ge maroiba myo kyana sargakhi Ekoi bird sanctuary ma lok thok se adana mapam ji ki khunja mama ekoi ngasai jila parishad member mayam adagi club ki nahara mayam mama adagi sigi ekoi public leader mayam mama including ekoi honorable MLA masamo yaudana Karungpa say it is very important for water bus aduna mapam ji sanctuary ma lok thok bi hugan initiative ko I really appreciate masig ekoi ham initial notification thong na gi ekoi already process lere yam thun in ham gi section 18 makada notification thogodorin asu asu to keno mani apai gi kunja sing ji ko wakhalonda ekoi wansing thagada bani umong yokada bani not only ekoi gi wildlife yok pi gada bani ga no wakhalon tori bese masi tasem ba egi motari yama appreciate to bumtali Pawgratana tembriam talusari Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsi nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Aksang Panatamgi Hairabadi, Iram the Masimakta de Laiba, Kwaidagi Paraba Hospital Singi Manungda Ama Oiriba, Babina Hospital Lazari. Mapamasida, Tazabayaraba Amadi, Seliamna Changdana, Specialty Kunhen Badana Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Ekogi Specialist Singna, Marik Chumna, Kawai Hakchang Yauna Lying Zari. Aduna, State Wangmada Muk Karigi Chatlugani, Ekogi Manipur Dasu Hogikti, Awang Bataki, Health
care fanglabada matam manghanbiraganu sel hena tinghanbiraganu aikogi specialist singdagi malemgi apaba thaki layeng pathapta yumpham oiba service lobiyu Babina Hospital, where hope meets compassion. akupa marol gidamak babina hospital sajiwa jail road khabai soi imphal east lengsing birau Natraga, aikoigi phone number 6909390666 ta call tawbirau. ब्रेक मथुंग तारामुक्सरी मखदा पाउसिंग बलिदान दिवस में डॉक्टर श्यामा प्रसाद मुखर्जी की मपो कुमन थौरंग मरी लेना था सिगे कुनगोमदोइदगी हौदुना जुलाई तरग मंगा फाव चतगदौरिबा मास ट्री प्लांटेशन की सरोमो ओइना किसान मोर्चा बीजेपी मणिपुर प्रदेशना कुमल लंपाक्ता लेबा यूथ हॉस्टल कंप्लेक्स दा उचारा क्या थाखरे बीजेपी मणिपुर प्रदेश के प्रेसिडेंट एच आर देवीना लुसिंगदना उचारा थाबगी थौरमदुदा बीजेपी मणिपुर प्रदेश के मुरुबा मे क्या सुसरु याखे किसान मोर्चा की VP किरण बलाना मखाताना डिस्ट्रिक्ट उठाबगी थबक असी पाकेटखिगनी हाइखे बीजेपी मणिपुर प्रदेश के जनरल सेक्रेटरी ऑर्गेनाइजेशन के सरना उवा सिंह पाक्तकना यानथलकपना मसिगे अवा सैथेंग सिंह मियामना मायोकनरिबा सिदगी खरदा ओरबसु कन्ननबा मियाम पुन्ना थौदांग लोमिनसी हाइखे तायंगपाल सिदा होंगलेबा क्लाइमेट की चेंज नगाय फदना उसी पाक्तकना यानथलकपा aduna maram moiraga khoida oreiba thengnariba awab jeteng hande maram isa saduna ising chawgi khulung thiba nangiba punamak si ekoi ching si maru kokna ekoi yanta thibana maram moiraga upambi hawdo nong hek tabu direct tampak ta sendarakpa atongbu de ekoi sendarakpa singba mayam si inga kanida upalama tharaga imagi mingda upalama tharaga khoi tengpal sibu imaleba sibu kannanaba ona si haiba adu Narendra Modi adu international forum kayana pangthokpa dum thorum gi saruk amoina ngasi se pangthok sabani कांगलेपांग मणिपुर ओरिबा फिबम असिदा मियाम गी म्यूट ओइना लेरिबा सिंगना मटिंग फुदोक्तुना लुसिंगबा मा ओइना मियाम गी मांग थादुना सतपा मतम ओइरे हाइना UNLF की फॉर्मर चेयरमैन निंगथेमसा सनायमना ngasi UNLF की वाइस चेयरमैन ओरंबा अयकपम वांगपागी लेखिदबगी निपालक सुबन निंगसिंग कुमलोनगा मरि लेनना लेखिदबा अयकपम वांगपागी मितम मा हांगदोपगी थोरमदा हाइख्रे अयकपम वांगपा मेमोरियल ट्रस्ट नौरेमतोंग लेसमलरकना सिंदुना लांगोल लेबा इमा थोंगाक लाइरेंबिगी मसाई कोलदा नौना साबा एकपम वांगपागी मितम हांगदोपगी थोरमदुदा UNLF के फॉर्मर चेयरमैन निंगथेमसा सनायमा UNLF के पांबई के जनरल सेक्रेटरी CS थानिल UNLF पांबई के चीफ ऑफ आर्मी स्टाफ खोम्बा एकपम वांगपा मेमोरियल ट्रस्ट के एडवाइजर एकपम आनंदिनी चेयरमैन चुरंबम नवचंद्रना सिंह सरयाखी UNLF के फॉर्मर चेयरमैन निंगथेमसा सनायमना मखातारदुना मणिपुर मियाम गे म्यूट ओइना लेरिबसिंग असे इंडिया गे लेंगाक मनुंगदा लेरिबा मणिपुर मियाम गे म्यूट ओइरुबना पांगथोकनिंगबा कया फोंगदोकपा ngamdabagi phibamda leiriba aswanba pankhei adu fugaiduna miyamgi mute oibagi mating fudoktuna miyamgi mang thaduna sakadaba matam oire kanglaipak manipur gi oiriba phibam asi peningai oide tangka kyada ekhoi masel machet tanaduna leiriba si fazana khangminnaduna tungi lambi kadai satlaga hingani haibasida punna sapminaba tai lamdamasida leminariba yellow sings amana amagi mapal tangminnaraga hingminnaba natana ekhoi gi hauji oriba pibamasida satuna leirabadi punna luminnakiba tabani haukiba thokiba thodok sing kaukthoknaraga manglomda sangsinminabagi wakalol adu khangminnaraga punna sapminnabagi apunba wakalol sagatminaba mathau tare loinana hauji gi oriba pibam asida leikhidaba UNLF ki vice chairman oramba ayakpam wangpagumba lichat sengna sumna satkiba integrity gi asumbagi lepa nungi isel fajaba matik mathauna leiba mahakumba myoikya mathutare haikhe India ke lengak manungda miyam gi mukut ona leir miyam sing sisu makhoi su phongdong ning phongdok pangam da ba adu ma phim da ba ya adu bo madu hojekti madu gi pankhai ado moi madu breakthrough tawraga lepak miyam gi damak manipur gi damak som thorakna phong le lepa matam yore se da mai han ninga ta masi si lepak ko phim se de na sing barak ta gi ma gi film loba ma gi lechat lamchat phajaba kathok lepak ki damak kathok ngamba adu ma ni miyam som thorok ko tai ha se Message irsa singda maruina hore na haro singda mase pauja sai piningi himinaradi akoi mapan tangna himinawa masing amdragadi look min nahi waise mase akoi option leite ani se tang les
masi ngasi na message ta koi risa singda tung de thok hi mayam ado koi kaw thok na raga mang lom na sangsing ado lambi ado khangmi na raga madu sangsing mangam bagi apun ba wakhal lengjan pangal thongna sar phase khwai maru hai se thamna Manipur si hojing mai hona sak le kanglup masel ungkhat na badana tana ekoi masel gi marakta napak tawa sibo maihon chumliba political leader amadi CSO sing kok chung sinaba matam oiri haina UNLF ke hanagi chairman RK Sanaya mana ngasi UNLF ke lusingba oiramba lekhidraba samom kirti LS itogi kungani palak suba lekhidabi thomda haikre wafam si that anniversary observations committee na sinduna Kamongs Maisnams Lekaida Leiba Kritige Ningsing Kubumda Haika Leka Tambagi Tormda Fongdokibani Manipur ki tungan tuwa mapam singdigi lakpa miyamna sarugaduna pangthokiba tormaduda RK Sanayamana makatana Kirtina underground changdringaida khunaya sigi afaba thabak kaya torongki haujiki oirikliba phiba masida mama leba nungsiba leba kidamakta Khanba Kirtigumba Taxikasi level lusing sange Kirti Naima leba kidamakta kathokiba asigumna haurikliba naha singna lamchat sajat fajaba imaleba kidamakta khanduna kathopaga loinana afaba thabakya torumse hauji oriba Manipur ge film asi manglomda sangsinanaba lalong ama yatpa matamoire haike fruit amaga market natana fruit amai manung desu macet tam film se ko ngasi mayok nare masi keri film dagi kamane ton thokhi nasi ko nyam wakal khandhami naraga wakal sungsin naraga masidagi ekoi manglom da sangsin bi lambi to korom da nai se ko ga kaminaba lebinaba amsung maduri da makta punna pangal thawna leng sagatna adu lambi da sangsin nabagi achet pe rominaba sangsin nang chokta se mai thamnangi sumnagi ekoi civil society organization sing da natana Lenyak payo singsu nasi lepak kecil tanpa sesta mamang than songthortna lambi doge mangjin than songthortna su chatmo choktai hebse atmaina thamnangi Lagliba July amada State Bank of India SBI lingat kibagi humbutara raksuba mopokumna numit ka mari lenena State Bank of India SBI Bobopra Imphal Regional Business Office na sinduna ngasi mega blood donation camp ama offices re pangthokre Sat dasak desh ka sat haiba hiramachigi makhada pangthokpa blood donation camp asida SBI staff amri consumer sing yauna tungan ba mioi kyana sarugaki State Bank of India Regional Manager Kumuksams Okendrona camp asi ngasiga thana ohumlak suboina pangthokpani July amade State Bank of India ge mapok kunanga marilena bank day haina pangthoktuna lakli lising amasapal yankhi ga manga dagi bank asibu State Bank of India haina khangna duna miyam ge thabak thoram ngasi phawa tawdun Handa ising isaw sing the su bang asina tungan ba mafam kayada relief material sing piduna mateng pangki pangthok liba blood donation camp ase awang nompoki oina punna mioi lising mangana EP nana ba pamdam thambaga loina Manipur go ina mioi sanina EP nana ba pandam thamli haike State Bank of India ge Bhutara Suba anniversary 1st July ase koina sahi khudingi State Bank of India ge bank day haitana celebrate tawi Sigumba Humputarak Suba Sahigi celebration to Busida Yamna Novel ko Samawaina Des Mapum Kudimak India Gipan India Dani, acquainting a sit of Zaribase. Sigumba Numid Asida blood donation nasi, a quick staff sing, customer sing, Amadi public tagi, voluntarily donate Tauraga, a quickie, Darkar labor, quickie, Anaba sing, Kanotobusing to the Pinanabagi Hospital Mayam Siga Tayab Tauraga Tozavani. Mayang Imphal Assembly Constituency amadi Wagwai Assembly Constituency ani faunaba usiwa khongnang makhong haina khangnaba mafam asigi Imphal Tural mathakta saba suspension bridge litan thongadu 80 unit 25 k tengoloi sings amadi lamdamadugi miyamgi matengdagi semjinkhre Valley Bridge asiga saf manana matam amadada samina kiba Imphal Tural mathakta saba thangnaba thong singdi loina losinduna sizinakra hari Thong asi service contractor engineer amadi mari leinaba authorities singda karak hanna wakat pasu laikre hari Imphal West districts amadi Kaksing districts anina Koliba usiwa wangma amadi usiwa ani asi foundedba yamna moru oiba amadi amatangai ba thongni haiba thong asi ngasi fawa loisindana thamliba si karigino haina pendba kaya ISTV news ta mafamudu mi singna fongdorle Oja aduki mati chathok jasinda yamna problem oi bai tare aduna ji aramba unit 25 na ji semdel jari ne lekai degi khara
कोई पैसा खरा खाइरुरगा खाइरुबा अदुगी तारकबा पैसादुना हाइतारे सी थोंगी उबाक लेदना खोतना सेमदनजबनी अदुबो होय अखोइना कोई लेंगाम ता हाइनिंगी जे अतै केम ता हाइनिंगे अखोइगी सिगी उबाक थोंजे अदुकी मति कुइना सनरगसु लाए तौनसु अखोइगी नाकंदा लेरिबा अखोइगी थोंग योट की थोंजे हाइतारेको सी योट की थोंसे तसेंगना सी याम थुना लोइसमा पामे अदुकी मति उसवागी प्रजाजिंगे अदुकी मति वानारे अखोइना सेमजबजे नतना हाइतारे अतोप फलम ता लेतबरिना तसेंगना अखोइगी लेंगाक ता हाइजनिंगबदी अखोइगी योट की थोंजे तसेंगना लोइसलनिंगे अखोइ प्रजाजिंगे वारिबजे लेंगाकना उबिरगा हाइतारेको सिगी योट की थोंजे याम थुना लोइसनबा हाइजरी लोइसलबदा मोय पाउसें मखन पिजरे IDP सिंह याइफनब प्राइम मिनिस्टर अमदी यूनियन होम मिनिस्टर न तुंब चाब खंगदना कन होनरी हाइना हानगी चीफ मिनिस्टर एन बिरेन हाइख्रे अमदी प्लास्टिक सिजनबना मियोइबा अमदी अखोइबि फिबमदा काइथरलिबसिंग असि ngaktok minanaba mathautai haina forest and environment के स्पेशल सेक्रेटरी RK अमरजिन हाइख्रे मेको से भावरी आस्ते में पिजब मणिपुर पाव तक हालुसिंजरी नेता बिरकुन पम का नाटक